lights, camera, check. Panisa garega, garega, bareni. Nisa, 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 panisa garega. Kairabadhamu itana. Image phizige mani. Palimgi unbi nungdut. Ay pamba do loire bani. Ay na lai duk thaba kasi lai duk thaba si ju isay jing ang to ay kumawi na pati ni nang drawing tong nung ko nung hay ba paman ba hen balak pagdag. Kasi di iche ki khonjel je aina yam taje ding bani na isay dagi isay sakpiyo the request baktaw da taw za horage mayam su tabiyo hai tare. Kainarase hai biganu nang bakawa namloy lainam 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 amana thamoy huke tingkhang third tara ko ra so isada yamdi harauge aduda phangakba kogi cash prize gumba asi aina langdausan amai de katuine haraga de kalebo ko yam nushi wadana mai de khamrai pukning ju nushi gre do nimitda aidi ahama su oraga aidi mi adaina asnang lai am phai nang hana su yaroga duma yingba chinglo su yingjabamde yingitsina Iche se hojik se iche se payo ga me na khala se ba so iche da pai ga chat ke doi jaga se ahan boi da karai da di chat ke de khangde ai ka pai ga chala di ai adum kum kano dau ning ba makha da pai da ning ba poroi to pai ra pai ga hai di smai ga pai ba phang ba je da de adum harau man gi da na nungai man gi da na pai le gi dau yam ma la yamna karan yam taw habit ne na khan ba habit ma ha biro ai sina hadi mingon da ne yamna ka da phagi pharang to nangi adu do yadi ko yadi angon da yam adu khangde imana biji loina ra ka da magi kano do hadi kidang chuna raidana adigi asnang kano do haibo khopo do engon da dum chu chale adigi kidang nokning ma yaw su ha kai adu no ai se yumde am chalinge yumde am leibudo adu yam hostel da leibadi hostel ga yumga manarakte adu duna agi sanga raga so agi hogdong mayam do adu dagi kidang aina akoi iyan pam su leba ma ja am sanani ai do ada hekla bo yumde chala su hekla bo ga ne ozala shome ma gi isai oiduine ba ya ka to lamlan bani khan kinu aina uruba mikop toda aina uruba mikop toda tung hala chakpadu di kadaptan haning banate ba ma'am aduduna kitang mai pa nga ba isas na honaba galagadi adum mai pa ai hai tare aduna isamaksu jing mai pa ba haibdo oidri badina adum khoi pulap mai pa na hona minase na yes khoi su loina ba mai pa na hona minase ai su yaujage welcome everyone meeting tabidi bapum na magpu linda chanu na taram nokchari ngasi aikoigi channel asina puthokchaba talk session Ngaklou lights camera chat ahum sabai episode ta mayamu taram no okchari meeting taminarasi so ngasi gi talk session asida aikoina puraga lakchari ba guest asidi aigi oinadi amna special oiba yam nusiba iche mo khakni talent su yamna laiba duga yamna su cute oiba iche mo khakni iche gi khonjel se mayamna su horen taraga soidana khangbirani aidi yam nungshi hai tare je khonjel se so mayam handaki chahi sigi Manipuri University na sinbi ba 𝑵𝑵𝑵𝑚 𝑉𝑐𝑖 2025 program asigi 𝑵𝑵𝑵𝑉𝑐𝑖 unplug ki oina anisoba position lobi rakhiba icheni so mayam punna taram nok minasi let's welcome her together aikoi gi chiche ningthojam 𝗖𝑭𝑨𝑰
ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯆꯦꯅ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯆꯦꯆꯦꯅ ꯄꯤꯕꯤꯕꯁꯦ ꯆꯦꯆꯦꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯁꯣ ꯊꯧꯔꯝꯁꯦ ꯍꯧꯔꯛꯄ ꯑꯣꯏꯅ ꯏꯆꯦ ꯏꯆꯦꯒꯤ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯣ ꯏꯆꯦꯒꯤ ꯃꯤꯡ ꯂꯩꯐꯝ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯑꯗꯨꯒ ꯆꯦꯆꯦꯁꯦ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯗ ꯊꯝꯕꯤꯔꯝꯃꯣ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯧꯖꯝ ꯌꯥꯏꯐꯕꯤ ꯆꯅꯨ ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯏꯅꯥꯎꯆꯥꯕꯗꯤ ꯃꯃꯥꯒꯤ ꯃꯤꯡꯅ ꯊꯥꯕꯂꯩ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯅꯤꯡꯊꯧꯈꯣꯡꯗꯒꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯗꯥꯟꯁ ꯑꯦꯟ ꯃ꯭ꯌꯨꯖꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯩ MA ꯂꯥꯁ ꯏꯌꯔ ꯇꯧꯖꯔꯤ ꯍꯧꯖꯤꯛꯁꯦ ꯆꯦꯆꯦꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ 5 ꯅꯨꯄꯤ 3 ꯅꯨꯄꯥ 2 ꯑꯣꯏꯒꯗꯕ ꯊꯥꯒꯠꯆꯔꯤ ꯆꯦꯆꯦꯗ ꯀꯌꯥ ꯁꯨꯕ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ 4 ꯁꯨꯕ ꯑꯣꯏꯗꯣꯏꯕ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯦꯆꯦ ꯑꯗꯣ ꯊꯧꯔꯝꯁꯦ ꯍꯧꯔꯛꯄ ꯑꯣꯏꯅ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯆꯦꯆꯦ ꯆꯦꯆꯦꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯁꯦ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯅꯤꯡꯉꯦꯕ ꯑꯩꯅ ꯁꯣ ꯊꯧꯔꯝꯁꯦ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯏꯆꯦꯒꯤ ꯏꯁꯩ ꯑꯃ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯣ ꯑꯩ ꯆꯦ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯤ ꯄꯁꯥ ꯅꯤ ꯁꯥ 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 ꯅꯤ ꯁꯥ ꯒ re सा नी सा 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 प नी सा ग रे गा प रे नी सा प नी सा ग रे गा कायरब थमोइतना कायनमै चाखंगनी सिंथरीब मिट्लू पिरा ममलैना बेनी मोमुनी नोंगोक्तुना मै चाखंगे बारा नंगसु पिरां सिंथरे बारा लैचमरुं थेदोना कपलरुई नाक्ताना निंतौना तारमदाय थाजनंसु वारिदराइकुं ꯊꯥꯒꯠꯆꯔꯤ ꯆꯦꯆꯦ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯦ ꯆꯦꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯃꯌꯥꯝꯅꯁꯨ ꯇꯥꯔꯒ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯒꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯆꯦꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯗꯣ ꯃꯩꯁꯦ ꯇꯥꯟꯖꯥ ꯌꯥꯝ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯩꯁꯤ ꯁꯥꯏड ꯑꯃꯗ ꯊꯝꯈ꯭ꯔꯒ ꯋꯥꯔꯤꯗ ꯂꯥꯛꯑꯁꯦ ꯏꯆꯦ ꯑꯩꯅ ꯏꯆꯦꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏ ꯏꯆꯦꯅ ꯃꯦꯟꯐꯤꯠ ꯑꯟꯄ꯭ꯂꯛꯀꯤꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯈꯤꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅꯅꯣ ꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯈꯤꯕ ꯀꯩꯅꯣꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯍꯥꯟꯅꯁꯨ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯕꯤꯌꯨ ꯑꯩꯁꯦ 2021 ꯗ ꯑꯃꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯗ ꯑꯩꯁꯦ ꯑꯣꯗꯤꯁꯟꯒꯗꯤ ꯌꯥꯎꯔꯒ ꯈꯜꯂꯛꯑꯒ ꯑꯗꯣ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯌꯥꯎꯈꯤꯗ꯭ꯔꯦꯕ ꯑꯩ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯒꯦꯞꯁꯨ ꯂꯩꯈ꯭ꯔꯕꯅꯤꯅꯅꯦ ꯑꯗꯨꯒ ꯍꯟꯗꯛ ꯇꯧꯔꯛꯄꯁꯤꯗ ꯑꯁꯤꯒ ꯑꯅꯤꯔꯛ ꯁꯨꯗꯣꯏꯕ ꯑꯩꯅ ꯑꯣꯀꯦ ꯑꯗꯣ ꯆꯦꯆꯦ ꯁꯤꯒꯤꯗ ꯄꯥꯔꯇꯤꯁꯤꯄꯦꯠꯁꯨ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟꯁꯨ ꯂꯧꯔꯛꯑꯦ ꯁꯤꯗ ꯅꯨꯡꯉꯥꯏꯈꯤꯕ ꯃꯣꯃꯦꯟꯇꯣ ꯑꯗꯨ ꯈꯤꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯒ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩꯁꯨ ꯌꯥꯝ ꯊꯥꯖꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯁꯦ ꯇꯥꯔꯛꯀꯗ꯭ꯔꯥ ꯇꯥꯔꯛꯑꯣꯏꯗ꯭ꯔꯥ ꯑꯩꯁꯦ ꯋꯥꯈꯜꯁꯤꯗꯀꯣ ꯑꯗꯨꯝ ꯃꯥꯡꯖꯧꯅꯅ ꯑꯗꯨꯝ ꯍꯣꯏ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅꯈꯤꯕꯗꯣ ꯑꯗꯨꯒ ꯊꯥꯖꯗꯅ ꯇꯥꯊꯣꯔꯛꯄꯗꯨꯅꯦꯕ ꯇꯥꯔꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯂꯩꯌꯦꯕꯀꯣ ꯑꯗꯩꯗ ꯖꯦꯁꯤꯅ ꯐꯥꯔꯁ ꯇꯥꯔꯦ ꯑꯗꯨꯒ ꯆꯦꯔꯨꯕꯤ ꯅꯪ ꯁꯦꯀꯦꯟ ꯇꯥꯔꯦ ꯍꯥꯏꯌꯦꯅ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯥꯏꯅ ꯏꯁꯥꯗ ꯑꯗꯨꯝ ꯉꯛꯄꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯃꯣꯃꯦꯟ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯏꯁꯟ ꯂꯥꯛꯆꯒꯦ ꯆꯦꯆꯦ ꯆꯦꯆꯦꯒꯤ ꯁꯤꯡꯒꯤꯡꯒꯤ ꯂꯥꯏꯟꯁꯦ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯥꯏꯟꯁꯤꯗ ꯆꯪꯉꯛꯄꯁꯦ ꯁꯤꯁꯦ ꯍꯣꯏ ꯆꯦꯆꯦꯅꯕꯨꯗꯤ MUꯗ ꯃꯥꯁꯇꯔ ꯇꯧꯕꯤꯔꯤꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯁꯣ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯅ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯖꯁ ꯇꯝꯕꯒꯤ ꯑꯣꯏꯅꯒ ꯁꯨꯝ ꯂꯥꯛꯈꯤꯕ ꯖꯥꯠꯂꯥ ꯁꯤꯒꯤ ꯋꯥꯔꯤꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯑꯗꯨꯝ ꯄꯥꯝꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯥꯁꯦ ꯃꯥꯁꯨ ꯃꯩꯇꯩꯒꯤ ꯏꯁꯩ ꯁꯛꯑꯦꯕ ꯑꯗꯨꯝ ꯃꯤ ꯏꯁꯩ ꯇꯝꯕꯒ ꯈꯣꯠꯄꯒ ꯑꯗꯨꯝ ꯂꯥꯛꯄꯗꯨꯗ ꯏꯁꯥꯁꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯍꯩꯅꯤꯡꯕ ꯄꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯨꯒ ꯏꯁꯥꯅꯁꯨ ꯈꯤꯇꯪ ꯐꯤल्मꯒꯤ ꯏꯁꯩ ꯑꯃ ꯑꯣꯏꯔꯁꯨ ꯏꯁꯥꯗ ꯄꯥꯝꯕꯅꯤꯅ ꯑꯩꯅ ꯁꯛꯇꯤ ꯌꯥꯝ ꯁꯛꯅꯤꯡꯕ ꯑꯗꯨꯒ 11 ꯀꯥꯔꯀꯥꯟꯗꯗꯤ 12 ꯁꯤꯗꯒꯤ ꯑꯩ ꯇꯝꯕ ꯍꯧꯔꯛꯑꯦꯕ ꯑꯗꯨꯒ ꯑꯩꯅ ꯏꯁꯩ ꯇꯝꯈꯤꯕ ꯑꯣꯖꯥ ꯑꯅꯤꯗꯨꯅ ꯒꯤꯇꯥ ꯑꯃꯗꯤ ꯃꯂꯥ ꯀꯧꯋꯦ ꯅꯥꯆꯧꯗꯒꯤ ꯃꯕꯥꯅꯤꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯩ ꯁꯤ ꯌꯧꯔꯛꯄꯅꯤ ꯁꯤ ꯑꯣꯖꯥ ꯒꯤꯇꯥꯒ ꯑꯣꯖꯥ ꯃꯂꯥꯒ
ꯍꯥꯏꯕꯤꯕꯅꯤꯀꯣ ꯁꯣ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯁꯇꯔ ꯇꯧꯔꯦ ꯁꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯏꯆꯦꯅ ꯁꯛꯄꯤꯔꯤꯕ ꯏꯁꯩꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯁꯩ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯝ ꯃꯇꯝꯒꯤ ꯏꯁꯩ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯃꯈꯜ ꯂꯩꯕ꯭ꯔꯥ ꯁꯤꯒꯤꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯅ ꯇꯧꯔꯤꯁꯤꯅ only classical Hindustani classical music ꯇ ꯇꯧꯋꯦ ꯑꯗꯣ ꯐꯣꯛꯁꯨ ꯏꯁꯥꯅ ꯄꯥꯝꯃꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯁꯦ ꯍꯟꯗꯛ ꯑꯣꯖꯥ ꯑꯃ ꯇꯥꯟꯅꯔꯒ ꯐꯣꯛꯀꯤꯁꯨ ꯇꯧꯒꯦꯅ ꯈꯜꯂꯤ ꯇꯧꯗꯤ ꯇꯧꯗ꯭ꯔꯤꯕ ꯁꯣꯏꯗꯅ ꯇꯧꯋꯦ ꯑꯗꯣ ꯏꯆꯦ ꯐꯣꯛꯀꯤ ꯃꯇꯥꯡ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯏꯟꯇꯔꯦꯁ ꯈꯤꯇꯪ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯁꯣ ꯐꯣꯛꯀꯤ ꯃꯇꯥꯡ ꯂꯥꯛꯄꯁꯤꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤꯉꯩꯁꯤꯗ ꯐꯣꯛꯀꯤ ꯏꯁꯩꯁꯤꯁꯨ ꯄꯥꯝꯃꯦ ꯍꯥꯏꯕꯅ ꯁꯣꯏꯗꯅ ꯍꯩꯔꯝꯒꯅꯤ ꯈꯜꯂꯦ ꯁꯣ ꯐꯣꯛꯀꯤ ꯏꯁꯩꯁꯤꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯨ ꯑꯩꯁꯦ ꯃꯤꯅꯒ ꯁꯛꯂꯛꯄꯗꯒꯗꯤꯀꯣ ꯑꯩꯅ ꯌꯥꯝꯅ ꯃꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯝꯕ ꯍꯩꯇ꯭ꯔꯒꯁꯨ ꯏꯁꯥꯒꯤ ꯍꯩꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯛꯀꯦ ꯈꯣꯠꯀꯦꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯩꯅꯣ ꯌꯥꯝ ꯊꯧꯅꯥ ꯑꯗꯨꯝ ꯍꯥꯞꯄꯗꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯍꯟꯗꯛ ꯑꯩꯅ ꯌꯨꯠ ꯆꯠꯄꯗ ꯑꯂꯥꯞ ꯑꯣꯏꯗꯣꯏꯕ ꯑꯗꯨ ꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯣ 이마게 바리 하파리 이마게 비지게 많이 빨림기 운비 농드tin 크러버 야이비 다와이신 이마나 거부 먹뜨고 따르거데 할코 라코 파리오 ꯃꯌꯥꯝ ꯇꯝꯁꯨ ꯇꯝꯗ꯭ꯔꯤ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯈꯪꯗꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯁꯛꯏꯅꯣ ꯑꯩꯁꯦ ꯈꯪꯗꯦ ꯑꯗꯨꯝ 이사다 하이닝 뭐 보기 왜이런 강들가 ꯃꯌꯥꯝ ꯇꯧꯒꯦ ꯈꯜꯂꯗꯤ ꯁꯤꯅꯦꯀꯣ ꯃꯌꯥꯝ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯇꯕ ꯑꯝꯇ ꯂꯩꯇꯦ ꯁꯣ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯏꯆꯦ ꯉꯁꯥꯏꯒꯤ ꯏꯆꯦꯅ ꯁꯤꯒꯤ ꯏꯁꯩ ꯁꯛꯇ꯭ꯔꯤꯉꯩꯗ ꯌꯨꯠꯀꯤ ꯆꯠꯄ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯃꯇꯦꯛ ꯑꯃ ꯄꯟꯕꯤꯈꯤꯕꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯀꯩꯅꯣꯗꯁꯨ ꯆꯠꯂꯨꯔꯦ ꯄꯟꯖꯥꯕꯇꯁꯨ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯗꯁꯨ ꯆꯠꯂꯨꯔꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯈꯤꯕꯁꯦ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯂꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ MUꯗꯒꯤ ꯏꯟꯇꯔ ꯀꯣꯂꯦꯖꯁꯤꯒꯩ ꯈꯜꯂꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣꯗ ꯆꯠꯂꯦꯕ ꯅꯣꯔꯠ ꯏꯁ ꯖꯣꯟꯒꯤꯗ ꯑꯃꯨꯛ ꯒꯨꯋꯥꯍꯥꯇꯤꯗ ꯍꯥꯟꯅ ꯆꯠꯂꯦ ꯑꯗꯨꯒ ꯒꯨꯋꯥꯍꯥꯇꯤꯗꯒꯤꯅ ꯈꯜꯂꯛꯄꯁꯤꯡꯗꯨꯅ ꯑꯃꯨꯛ ꯅꯦꯁꯅꯦꯜꯒꯤ ꯆꯠꯂꯦꯕ ꯑꯗꯨꯅ ꯀꯩꯅꯣꯗ ꯑꯣꯏꯗꯣꯏꯕ ꯗꯦꯜꯂꯤ ꯄꯟꯖꯥꯕꯇ ꯑꯣꯏꯗꯣꯏꯕ ꯆꯠꯄꯤꯁꯦ ꯀꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯣꯏꯗꯣꯏꯅꯣ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜ ꯑꯣꯀꯦ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜꯒꯤ ꯑꯗꯨꯒꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯆꯠꯄꯁꯦ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯌꯥꯎꯋꯦ ꯍꯟꯗꯛ ꯍꯥꯏꯗꯤ ꯍꯧꯈꯤꯕ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜꯒꯤ ꯍꯟꯗꯛ ꯇꯧꯈꯤꯕꯗꯨꯗꯁꯨ ꯑꯩꯗꯣ ꯆꯠꯂꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯍꯥꯟꯅ ꯆꯠꯂꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯃꯨꯛ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯗꯣ ꯏꯟꯗꯤꯌꯟ ꯒ꯭ꯔꯨꯞ ꯁꯣꯡꯒꯤ ꯑꯩꯈꯣꯏꯗꯣ ꯀꯩꯅꯣꯗ ꯑꯃꯨꯛ ꯆꯠꯂꯦꯕ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯅꯦꯁꯅꯦꯜꯒꯤ ꯑꯃꯨꯛ ꯆꯠꯂꯦ ꯅꯨꯡꯉꯥꯏꯔꯝꯒꯗꯧ ꯋꯥꯠꯂꯤꯀꯣ ꯅꯨꯡꯉꯥꯏꯕꯁꯨ ꯑꯋꯥꯕꯁꯨ ꯂꯣꯏꯅ ꯑꯗꯣ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯁꯨ ꯑꯗꯨꯝ ꯅꯤꯡꯖꯪꯉꯤꯉꯩꯁꯤꯗ ꯃꯌꯥꯝꯗꯁꯨ ꯊꯝꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟꯗꯨ ꯁꯨꯝ ꯅꯨꯡꯉꯥꯏ ꯁꯪꯗꯥꯅꯕꯁꯨ ꯌꯥꯎꯏ ꯑꯗꯩ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯒꯤ ꯏꯁꯩ ꯐꯥꯗꯕꯒꯤ ꯑꯗꯒꯤ ꯈꯪꯗꯦ ꯏꯁꯥꯗ ꯏꯔꯥꯡ ꯂꯥꯡꯉꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯈꯟꯗ꯭ꯔꯃꯛꯁꯨ ꯏꯁꯥꯗ ꯍꯔꯥꯎꯕꯗꯣ ꯑꯁꯤꯒꯤ ꯊꯥꯛꯁꯦ ꯌꯧꯔꯛꯄ ꯍꯥꯏꯁꯦ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯗꯨꯅ ꯑꯁꯤ ꯆꯠꯂꯤꯉꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯍꯔꯥꯎꯖꯕ ꯄꯣꯛꯆꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥꯅꯦ ꯃꯌꯥꯝ ꯄꯨꯜꯂꯛꯄꯁꯤꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯁꯨ ꯑꯋꯥꯕꯁꯨ ꯃꯌꯥꯝꯅꯦꯕ ꯁꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯅ ꯏꯆꯦꯗꯒꯤ ꯍꯪꯖꯅꯤꯡꯉꯤꯁꯦ ꯏꯆꯦꯁꯦ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯁ꯭ꯇꯦꯖꯁꯤꯗ ꯍꯥꯏꯇꯥꯔꯦ ꯏꯆꯦꯅ ꯏꯁꯩꯁꯦ ꯇꯧꯕꯤꯔꯤꯁꯦ ꯁꯤꯁꯦ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯍꯧꯖꯤꯛꯀꯤ ꯃꯥꯁꯇꯔꯁꯦ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯂꯦꯞꯊꯣꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯆꯠꯇꯣꯏꯔꯥ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩꯁꯦ ꯃꯈꯥꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯔꯣꯏꯒꯦꯅ ꯈꯜꯂꯦ ꯑꯩ ꯍꯧꯖꯤꯛꯀꯤ MA ꯁꯤꯗ ꯂꯣꯏꯁꯤꯜꯂꯒ ꯑꯩꯁꯦ ꯁꯪꯒꯤꯇꯟꯁꯨ ꯈꯔ ꯌꯦꯡꯅꯤꯡꯉꯤ ꯐꯣꯛꯁꯨ ꯈꯔ ꯌꯦꯡꯅꯤꯡꯉꯤ ꯑꯗꯨꯅ ꯃꯈꯜ ꯇ꯭ꯔꯥꯏ ꯇꯧꯕꯤꯅꯤꯡꯉꯦꯕ ꯃꯈꯜ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤ ꯑꯗꯣ ꯃꯈꯥꯁꯦ ꯑꯩꯁꯦ ꯈꯟꯐꯝꯁꯦ ꯈꯪꯗ꯭ꯔꯤꯕ ꯍꯥꯏꯗꯤ ꯑꯃꯨꯛ
ai wakhal da dum lak podo smaina makha tamgi sira ai je dum aina dum am khangal le bai wakhal khan ne non gi adu na hojik hai ba jungam da bi do moye ba okay ije yam nuai makha da ju dum tawbiyo mai su bak biyo hai ba tare ije gi future da phaba phaja phaja bai sai ju yam sakpi ro try to yo me am du ju le mak mai pak na ba hona bi ro hai jage so makha tar buji ije hojik se matam sai gum badi ije try tawde matam isai je matam isai ju dum pami adum competition gumba adagi isana dum phone gumba video gumba namaga adum thagat pa je ai isana pami ba aduga ai ji isai je dum sa sa ga dum isa kidang ama tor su thaba ama tor su yam sa ga dum thaba se dum taw bido adum mai taw e adu ai pam ba do loi re ba ne ai na lai duk tha ba ga se lai duk tha ba si ju isai jing ang ang to e khoma we na phatti ne nang mai taw nu kho nu hai ba paman ba hen ba lak pa da ki thabak tor su ama tor su dum ngang ga lai bido mun taw e ba adum matang de question amaga lak je ge je isai ki matang sida ije se isai ji am pam me hai bi ko ado isai ji khak tang pam bra na draga na atopa kai hai ni si na ta ba atopa lai da chat ke hai di khoi si ma ju taw ge je makal makal try taw bi ning hai ba di na isai ji na ta ba atopa su try taw bi ning bra si gi ke no si ju kamai le ai su isai je taw taw na ai je angang gai su tak ning ni angang gai su tak ning ni aduga aina tawri si su adum mai on sal ning ni aduga thabak se ai ma on mon ne ba khali je hai di kitang ai mon da ai je ujik se paisa thok ta na ujik se kain to ga le ri se ai je ai isa I hai se hana matik cha gi ge na khalak bu su yawi aduga matam mangan da bi da matam ahang matam le idana adugi ju ai se kitang mana buke ga yo lo ai bu mana kai da le buke macam cha to ga you kano to sira ni ne gi sira thamje ko chera na traga na ai hair clip sa bu ko ba du macha dum artificial oi ba je asum kano to ni ba de gi kitang angang sing da su tak ni smana matam no hangan ning da ba adu tàu bố dung ngắm một tí tàu em tàu cái khăn đi mẹ am mà cái tàu bố sung mà ngan đã làm dần bố dung phát cái đằng ạ mà này đó tàu cái khăn bây giờ cái đi đom hồi là try tàu thuộc video hay ta đấy đó xí mà tăng rằng cái cái trên là mà không try tàu thì hay bây giờ buki sar cái thăm chuyện cái này cái cái nhìn cái mà nát ta cái hay cái sẽ nhìn cái cái đầu rino nhìn cái mà nát ta buki thăm đôi sẽ xí mà tăng được sự cái hay bây giờ nhìn cái gì nè cái hostel gi nakanda shopping complex an amalay ba ka adugi juda nini amalay ba masina nang noi kano do ra su matam hang ga su noi buke gum ba sar ga su thamo ne dum yon bi ke hai ba adugi ne ba hoi ni se yam supportive oi ba ine mo ka ko program se yeng mi ga di ina yam thagat jari hai ta re ina yam supportive oi bi ba gi so ma ha ta oi iche se hostel da lai ha ba ka adum MU university manung da oi da our university manung do oiding hostel number 8 ta laide ba okay yam nungai so makha tar ko se ina iche dagi hangjaning ba question se si lak jngai da ise amaga jung ta tok se ya si di iche gi khonjel je ina yam ta je ding boni na ise dagi ise sakpiyo da request bak tau da tau za horage mayam su tabio hai tare so iche mayam gi su khalaga ai gi side gi su request tau jare iche ise matang khu to tabiyo ari bo ina try tor ya cái số cái để đi chơi có chơi ra đi à ari ba ji ai di am pam je ba aduga akoi chena ma pam ba so di hai ba ai sina ne saksi kadai si kadai som de classroom to aduna mana pam ja ba isem le ba to isa age ya chơi sak pi ro hekta ai gi mit lu pirang sina ngai ri nang bo si kainarase hai biganu nang bokawa namloi ai gimitlo pirang sina không để đi chơi có chơi ta để đi tụm đi ui mà đó cái cái nó ai vấn đề này ta để một chơi tụm giờ rồi đó cái vai ta để sao chứ bung in đó cái vai đó là cái nó không để chứ các bạn đồng không để chơi có chơi thì em có sao mà lên
ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃꯁꯨꯅꯦꯀꯣ ꯏꯆꯦꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤꯁꯦ ꯁꯣ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯏꯆꯦ ꯑꯗꯨꯝ ꯀ꯭ꯋꯦꯁꯟꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯅ ꯂꯥꯛꯁꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯝꯅ ꯑꯗꯨꯝ ꯀ꯭ꯋꯦꯁꯟꯁꯦ ꯈꯔ ꯑꯩꯅ ꯆꯦꯆꯦꯗ ꯍꯪꯖꯔꯛꯑꯒꯦ ꯁꯣ ꯆꯦꯆꯦ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯑꯟꯁꯔ ꯄꯤꯕꯤꯔꯛꯑꯣꯀꯣ ꯑꯩ ꯀ꯭ꯋꯦꯁꯟꯁꯦ ꯍꯪꯖꯔꯛꯑꯒꯦ ꯁꯣ ꯑꯩꯅ ꯆꯦꯆꯦꯗꯒꯤ ꯍꯪꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯕꯗꯤ ꯀ꯭ꯋꯦꯁꯟꯅꯦ ꯑꯗꯣ ꯂꯥꯛꯆꯔꯒꯦ ꯏꯆꯦꯗ ꯉꯁꯤ ꯐꯥꯎꯗ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯀꯣ ꯁꯤꯁꯦ ꯏꯆꯦꯅ ꯇꯧꯖꯔꯤꯕ ꯂꯥꯏꯟꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯀꯅꯥꯅꯒꯗꯤ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯏꯆꯦꯗ ꯍꯦꯟꯅ ꯁꯤꯃꯗꯤ ꯑꯁ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯆꯠꯆꯔꯤꯕ ꯂꯥꯏꯟꯁꯤꯗ ꯀꯥꯏꯅ ꯈꯟꯕ ꯃꯤꯁꯛꯀ ꯂꯩꯕ꯭ꯔꯥ ꯁꯞꯄꯣꯔꯠꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯑꯗꯨꯝ ꯏꯁꯩꯒꯤ ꯂꯥꯏꯟꯁꯦ ꯈꯔ ꯄꯥꯝꯃꯦꯕ ꯄꯥꯝꯕꯅꯤꯅ ꯑꯩꯈꯣꯏ ꯕꯥꯁꯨ ꯇꯧꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯑꯃꯨꯛ ꯃꯩꯇꯩ ꯏꯁꯩ ꯁꯛꯑꯒ ꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯞꯄꯣꯔꯇꯤꯞ ꯌꯥꯝ ꯑꯣꯏꯕꯗꯣ ꯑꯩꯒꯤ ꯌꯥꯝ ꯁꯞꯄꯣꯔꯇꯤꯞ ꯌꯥꯝ ꯑꯣꯏꯕꯤꯌꯦꯕ ꯑꯗꯨꯒ ꯃꯃꯥꯁꯨ ꯆꯤꯆꯦꯁꯨ ꯗꯗꯥꯁꯨ ꯂꯣꯏꯅꯃꯛ ꯏꯅꯥꯎꯄꯥꯗꯨ ꯑꯣꯏꯔꯦ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯈꯤꯇꯪ ꯊꯥꯖꯕꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯄꯤꯕꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯈꯜꯂꯦ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯑꯃꯨꯛ ꯑꯣꯏꯗꯦ ꯈꯣꯠꯇꯦꯅ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯕꯦꯛ ꯆꯥꯔꯛꯄꯗꯣ ꯋꯥꯈꯜꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯣꯏꯅꯁꯨ ꯌꯥꯝ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯔꯒ ꯑꯩꯅ ꯑꯃꯨꯛ ꯑꯣꯏꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯤꯅ ꯑꯩꯁꯦ ꯑꯃꯨꯛ ꯋꯥꯈꯜꯁꯦ ꯋꯥꯕꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯑꯦꯕ ꯃꯔꯛꯇ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯏꯃꯥꯟꯅꯕꯤ ꯑꯣꯔ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯩ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯃꯣꯏꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯁꯩ ꯑꯃꯕꯨ ꯁꯛꯄ ꯑꯣꯏꯔꯁꯨ ꯅꯪ ꯑꯗꯨ ꯁꯛꯑꯣ ꯍꯥꯏꯗꯤ ꯍꯦꯟꯅ ꯁꯛꯍꯟꯅꯤꯡꯕꯗꯣ ꯅꯪ ꯑꯗꯨꯅ ꯍꯦꯟꯅ ꯄꯛꯆꯩ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯩ ꯀꯥꯟꯅ ꯑꯩꯉꯣꯟꯗ ꯑꯩ ꯑꯗꯨꯅ ꯍꯦꯟꯅ ꯍꯔꯥꯎꯖꯩꯑꯕ ꯏꯁꯥꯗ ꯑꯗꯨ ꯍꯥꯏꯅꯤꯡꯉꯤ ꯑꯣꯀꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗꯗꯤꯀꯣ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯤꯒꯤ ꯏꯁꯩꯒꯤ ꯅꯣꯡꯃꯥꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯥꯏꯟꯁꯤꯗꯒ ꯆꯪꯉꯛꯄ ꯀꯥꯟꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯞꯄꯣꯔꯇꯤꯞ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯊꯦꯡꯅꯖꯩꯑꯕ ꯍꯥꯏꯗꯤ ꯑꯁ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯔꯒ ꯖꯒꯣꯏ ꯁꯥꯗꯅ ꯈꯣꯠꯇꯅ ꯅꯪ ꯑꯗꯨ ꯀꯩꯗꯧꯗꯣꯏꯅꯣ ꯀꯥꯏꯅꯒ ꯍꯥꯏꯕ ꯃꯃꯥ ꯃꯄꯥ ꯄꯦꯔꯦꯟꯁꯁꯤꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯗ ꯁꯣ ꯏꯆꯦꯒꯤ ꯑꯣꯏꯅꯗꯤ ꯐꯦꯃꯤꯂꯤꯁꯤꯅ ꯍꯦꯛꯇ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯕꯅꯦꯕ ꯇꯥꯕꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯊꯦꯡꯅꯔꯛꯏꯕ ꯃꯌꯥꯝꯗꯨꯒ ꯏꯆꯦꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯕꯕꯥꯅ ꯃꯃꯥꯅ ꯀꯥꯏꯅꯒ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯊꯃꯣꯏꯗ ꯌꯥꯝ ꯄꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯃꯈꯥ ꯇꯥꯕ ꯀꯣꯏꯁꯟ ꯂꯥꯛꯆꯒꯦ ꯏꯆꯦ ꯏꯆꯦ ꯍꯧꯖꯤꯛꯁꯦ ꯏꯆꯦꯅ ꯁꯨꯝ ꯗꯦ ꯇꯨ ꯗꯦ ꯂꯩꯕꯁꯤꯗꯀꯣ ꯑꯗꯨꯝ ꯏꯁꯩ ꯇꯥꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤꯗꯤ ꯏꯆꯦꯁꯦ ꯍꯧꯖꯤꯛꯁꯨ ꯀꯣꯂꯦꯖ ꯆꯠꯂꯒ ꯂꯩꯔꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯂꯒ ꯂꯩꯔꯤꯅꯤ ꯀ꯭ꯂꯥꯁ ꯌꯥꯎꯗꯅ ꯈꯣꯠꯇꯅ ꯑꯗꯣ ꯃꯇꯝꯗꯤ ꯃꯌꯥꯝ ꯑꯃ ꯆꯤꯟꯕꯤꯔꯝꯒꯅꯤ ꯃꯔꯛꯁꯤꯗ ꯏꯆꯦꯁꯦ ꯏꯁꯩ ꯇꯥꯔꯒ ꯇꯥꯏꯝꯁꯦ ꯑꯗꯨꯝ ꯂꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯆꯦꯒꯤ ꯍꯣꯕꯤ ꯑꯣꯏꯅ ꯀꯔꯤꯒꯗꯤ ꯍꯩꯔꯦ ꯍꯣꯕꯤꯁꯦ ꯃꯔꯛꯇ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯇꯧꯔꯁꯨ ꯏꯁꯩ ꯅꯠꯇ꯭ꯔꯒ ꯖꯒꯣꯏꯁꯤꯁꯨ ꯑꯗꯨꯝ ꯄꯥꯝꯃꯛꯑꯦꯕ ꯑꯗꯨꯒ ꯄꯦꯟꯇꯤꯡꯒꯨꯝꯕ ꯌꯦꯛꯄ ꯑꯗꯨꯝ ꯌꯦꯛꯄ ꯈꯣꯠꯄꯁꯤꯁꯨ ꯈꯔ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯥꯝꯅ ꯇꯧꯔꯛꯑꯦꯕ ꯑꯗꯒꯤ ꯈꯤꯇꯪ ꯍꯥꯡꯕ ꯃꯇꯝꯗꯁꯨ ꯑꯩꯁꯦ ꯀꯩꯗꯧꯁꯤꯒꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯐꯠ ꯇꯧꯊꯣꯛꯄ ꯑꯄꯥꯝꯕꯁꯦ ꯈꯨꯗꯛꯇ ꯑꯣꯀꯦ ꯃꯇꯥꯡꯁꯤꯗ ꯏꯆꯦꯁꯦ ꯏꯁꯩꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯕꯤ ꯍꯥꯏꯕꯅ ꯏꯆꯦꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯤꯡꯒꯔ ꯑꯃꯈꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯁꯤꯡꯒꯔꯁꯦ ꯂꯣꯏꯅꯕꯨꯗꯤ ꯄꯥꯝꯃꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯑꯩꯅ ꯇꯥꯕꯗꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯄꯨꯛꯅꯤꯡ ꯍꯨꯅ ꯇꯥꯕꯁꯦ ꯆꯦ ꯄꯨꯁꯄꯥꯔꯥꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯆꯦ ꯄꯨꯁꯄꯥꯔꯥꯅꯤꯁꯤꯗꯤ ꯈꯪꯗꯦ ꯌꯥꯝꯅ ꯑꯗꯨꯝ ꯂꯝꯗꯝꯁꯤꯒꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯈꯪꯕꯤꯕ ꯑꯗꯨꯒꯨꯝꯕ ꯑꯥꯔꯇꯤꯁ ꯑꯃꯁꯨꯅꯤ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯕꯤꯔ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯇꯥꯖꯔꯤꯅꯤ ꯁꯣ ꯌꯥꯝꯅ ꯈꯪꯗꯦ ꯌꯥꯝ ꯆꯥꯟꯅꯕ ꯁꯤꯡꯒꯔ ꯑꯃꯅꯦꯕ ꯏꯆꯦꯅ ꯈꯟꯕꯤꯔꯝꯃꯤꯁꯦ ꯁꯣ ꯃꯔꯛꯁꯤꯗ ꯏꯆꯦꯒꯤ ꯏꯁꯩꯁꯤꯁꯨ ꯄꯥꯝꯅ ꯇꯥꯕꯤꯔꯕꯅꯤꯅ ꯃꯔꯛꯁꯤꯗꯁꯨ ꯏꯁꯩꯁꯦ ꯑꯩꯒꯤꯗꯤ ꯏꯁꯩ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯍꯧꯕ ꯁꯣ ꯏꯆꯦ ꯄꯨꯁꯄꯥꯔꯥꯅꯤꯒꯤꯁꯨ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯑꯣ ꯏꯆꯦ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯏꯁꯩ ꯑꯃ ꯂꯩꯌꯦ ꯂꯤꯗꯤ ꯂꯤꯔꯦ ꯑꯗꯣ ꯑꯩꯅ ꯈꯨꯗꯣꯜ ꯇꯝꯃꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯣꯏꯈꯤꯕ ꯉꯥꯡꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯅ ꯂꯩꯅꯝ ꯑꯃꯅ ꯊꯃꯣꯏ ꯍꯨꯈꯤ ꯇꯤꯡꯈꯪ ꯑꯗꯨꯅ ꯆꯩꯅ ꯐꯥꯎꯈꯤ
Leirangi leinamga thamuya kinari. I say cow. I say but I say amaga. I ne am pamjabane se. I ne kwai hana isai sakpa chatpada isai sakpa tamba chatpa se. Ada ojana nang isai amtang hana saguon habda asi se saeba. I ne khangde pamjaru baigadra. Yam phajaba isai sini ado makha tarakpa sidi je ije dai na hangjani se. Ano wari je mix up oidore ado ije ngasai su ije na habi dum isa se down oirakpa wakhal warakpa nungai taba matam ga su laena ado sigi matang sidadi ije se kai haini aduguma matang sidadi ije gi wakhal je dum ninghanaraga di chakhidri neba dum push tawraga laineba sidi kamaina isa se motivate warakanda keno tawrai no motivate oina na bagi keno se ije da kari oina lei Isai tabase aigidi dum wakal je nungai thokhalleba isai taraga adagi imana mishime ju dum nang wakal nungai taba khangano aina kidang nungai taba ubase moina hena usan bieba adana nang kai nang suoga dum leirido yae do aimonda yamna energy dum hapodo adagi imana bin su moina kitang nok na batora su aiji dum kauthokhalleba aduna kitang awaking butho usilaon haraga su adum chatleba adu kitang kaure na har kana hanjala ko da mu se au sum kano thoropineba hadi wakal ngai da jong horopineba aduna video gumba yenga ga isai gumba taraga mai le okay yam nungai do ije aina awa bagi tangkak so hangjagre badagi sidi amu bahang se nungai bagi da oina lake ije na khwai dagi ngasi phauta punsida asimadi yamna nungai si numisi madi kaina ga haiba numit ka leibibra si so haibtang ningjang biramo nungai ba numit se nungai ba ise nungai ba yam yame ba sidagi hena nungai ba si numisi di kaw su ngam maroi na kanu numit da haibiramo sigi batag da aise kwai hana amiki competition am yawe ba akoi Bishnupur district ki aise ahan ba competition ju yawo oidoine ba masid aise koi gi thaja da bi third tara ko raga so isada yamdi harauge adu da phangakba koi gi cash prize gumba asi aina langdausan amai de katuine haraga de kalebo ko yam nushi wadana mai da khamrai pukning ju nushi gre do nimit da aidi ahama su oraga aidi mi da ina asnang like am phai nang hana su yaroga do maina khalang podo podo yam nang like am phai ka ha do mi na do mai ha podo aingon da yam na khangde thona hen leiba do yam na pukning ju nushi ba adu ahambaga oibaga ko adu nungai yam nungai ije aduga si numisida sakhiba isai je sidi kai isai sakbi gi bado adugi numitida sakhiba se haining ba kaya su da si ari be sai wani ari be sai am sakle nungai ba numisida sakhiba isai je ngasi so dum nungai ba numida ma oina ba hai tare si ningjang biraga si jo mateng am tang khodol tambiramo aise kauraga su kesu kaide haining ba kaya su haijaba ngamdi ichelsina ying ba chinglo su yengjaba ngamdi yingitsina silence as khane dai de je ge khonjal je adom tar le zo ngom do wale ha ba kawai da do khang de je khonjal je sek magi mayam ju khangbiram gani ko haren mayam gi mo to ju phongdok biramo mayam gi feedback to ju pam je hai tare ai khang tangi na ta ba so maha tar pha ji je matam ju yamna leksilak ta bani na hai tare akhoi gi kaino channel sigi program sigi sigi talk session sigi oina dum hena nungai na ba hai tare wari se adum question se quick fire ki type ta rapid fire ki type ta dum question se yam thu na hangada bu di na ta ba adu style se subai no era kanda game oi kai oi ai tare je hena wari se nungai na ba ki tamak ta thamja bane question khara so je question je hangjara ge je na ba khom pi bi ro so je ready lai bi ro warm up ta bi ro ai so je dai na han ba hangjani ba question se je na angang oi kan da angang oi kan gi hai tare ije gi
self-sida hojik leiriba ije sina advice ama pibiyo hai taragadi kai advice pibini aidi hotnabada kalo hotnabada kalo aku hoji aphaw mi ama natraga su aigi ikha taba dadi ko nang smain tawo asi smain tawo kholo nang sina tawraga phagani khotkani smaina hadi aina takning boto moida su dum smaina si tau un haibi ba aduga smaina hotnaba lepkanu hotnaba lepiganu haiba wafamse hotnaba lepiganu jese introvert or extrovert introvert di mande ko okay kisu gai de ije dai hangjaga de next ki question ja ije se hojik se paiwa ngame na khala se ba so ije da pai ga chat ke doi jaga se ahan boi da karai da di chat ke de khang de ji kamai pai ga chala de ije adum kum kano dau ning ba makha da pai da ning ba poroi to pai pai ga haji smai ga pai ba phang ba je da de adum harau man gi da na nungai man gi da na pai le gi dau yam ma la je hadi hadi ro so next question ji de je gi dana aikoina nong ma gi ba for one day super power ma pi do re ba kai super power no je da khan bi rak doi je aigi hari khande aigi ningba thungnabagi ka dare aigi ningba kudima thungu ga haraga thungba ngamba okay sigi super power hari gai ina hari gai adu kano do bi ba ningba thungba do ma'am hore program chu lor gai the period super power se ije da okay next question ije da hakjani se ije da ije gi yamna silly oye na khanba ije gi habit ama lei ije jam nungai na lei habit banina ije na asima de gi yamna karan yam tawa habit ne na khanba habit ama habiro ai sina hadi mingon da ne yamna ka dar phagi pharang to bodo du gi kidang ka dar mingon da kidang flirting skill hai tare adum imana bido su tawe ba kesu khanda na ekta phagi ge to do nupa da tau de have like ba haidi agi friend circle nupi agi bestie da su ai smaina nangi adu do yade ko yade anu da yam adu khang imana biji loina ka da mai kano do haidi kidang chuna raidana raidana adigi asnang kano do haibo khopo do aingon da dum chu chale adigi kidang nokning ma yaur su ha kai adu no aigon da dum ai chu chale okay question je quick oina hangjarake da hai gi bine ina so to ga answer je am nungai gi bine question thu na go gam dreba so am nungai je se kidang flirty introvert oi haraga mayam friend circle da di flirty oi bu ne bo ala to pada tau daga so agi close over that di am nungsi ne kano do be ba thaga chari je so next question si di sigi quick question je lo shanjar ga hai batari je aina words kara haijarage du je na react to biro je gi opinion phong do biro ba ko so ahan the word je home yum ai se yum de am chalinge yum de am leibudo ado yam hostel de leibadi hostel ga yum ga manarakte adu duna agi sanga raga so agi hogdong myam do adu dagi kidang aina akoi iyan pam su leba ma jam sanani ai do ada hekla bo yum de chala su hekla bo ga ne ma hana ai de yegi ba adu ga ai di yum da lang ba du ga hostel da lang ba si ga khenare ba adu na yum je Mister. To su ti ek phang ma ga yum na han ek ta chen bi roi je. Okay next ki word sina flower lace. As ai le yam pa me thengna ba khuding gi go asi le yam pa me ko mai long ni hadi imana bi go sine bai sing de ki sim de ki je na ha ga de tai na ha dui ne ba lai do lama khang de na thadat bi na lai do na ai ka sul mangal loi ai ne is na kano da ha pa ga tham dui ni sing da ha pa ga tham dui ne ai yam pa me lai status boy ro ama boy ro lai ngang de ne ai yo se samai ko lai ba hoi adu ga yam nungai mai se
ꯃꯩꯁꯦ ꯀꯥꯔꯟ ꯌꯥꯝ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦ ꯁꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯏꯆꯦ ꯂꯥꯁ ꯋꯥꯔꯗ ꯑꯣꯏꯗꯣꯏꯅꯦꯀꯣ ꯃ꯭ꯌꯨꯖꯤꯛ ꯃ꯭ꯌꯨꯖꯤꯛꯁꯤꯅ ꯑꯩꯒꯤ ꯇꯦꯟꯁꯟꯒꯨꯝꯕ ꯃꯥꯡꯍꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃ꯭ꯌꯨꯖꯤꯛꯁꯤꯅ ꯍꯦꯛ ꯇꯥꯔꯒ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯒꯨꯝꯕꯗꯣ ꯀꯥꯎꯍꯜꯂꯦꯕ ꯃꯥꯒꯤ ꯔꯤꯗꯝ ꯑꯃꯁꯨ ꯂꯩꯗꯅ ꯍꯥꯏꯗꯤ ꯑꯇꯥꯕ ꯃ꯭ꯌꯨꯖꯤꯛꯇꯨꯅ ꯄꯨꯔꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯔꯤꯗꯝꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯍꯜꯂꯁꯨ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯇꯥꯔꯁꯨ ꯑꯗꯨꯝ ꯆꯠꯄ ꯑꯩꯅ ꯁꯦꯠ ꯑꯣꯏꯔꯤꯀꯥꯟꯗꯁꯨ ꯍꯥꯏꯗꯤ ꯑꯋꯥꯕ ꯏꯁꯩꯒ ꯂꯥꯛꯁꯜꯂꯛꯄꯗꯒ ꯑꯩꯒꯤ ꯇꯣꯛꯂꯥꯎ ꯆꯥꯟꯅꯈꯤꯕꯒꯤ ꯑꯩꯁꯦ ꯌꯥꯝꯅ ꯃꯨꯠꯁꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯗꯨꯗꯨꯒ ꯑꯩꯅꯁꯨ ꯄꯥꯝꯖꯕꯅꯤꯅꯀꯣ ꯍꯥꯏꯗꯤ ꯀꯔꯤꯌꯔ ꯑꯣꯏꯅ ꯀꯩꯅꯣ ꯆꯪꯁꯤꯜꯂꯛꯏꯅꯤꯅ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯩꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯖꯩ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯏꯁ ꯑꯦꯚ꯭ꯔꯤꯊꯤꯡ ꯍꯥꯏꯕꯗꯨꯅꯦ ꯏꯆꯦꯅ ꯊꯝꯕꯤꯔꯤꯁꯦ ꯁꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯏꯆꯦ ꯃꯇꯝꯁꯦ ꯁꯨꯝ ꯖꯔ ꯖꯔ ꯆꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯣ ꯊꯧꯔꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯏꯆꯦꯗꯒꯤ ꯂꯥꯁ ꯑꯣꯏꯅ ꯏꯁꯩ ꯑꯃꯇꯪꯒ ꯇꯥꯖꯍꯧꯒꯦ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯣ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝ ꯃꯦꯝ ꯍꯣꯏꯒꯤ ꯏꯁꯩ ꯑꯣꯏꯗꯣꯏꯅꯦꯕ ꯌꯥꯏ ꯈꯨꯗꯣꯜ ꯇꯝꯕꯤꯔꯣ ꯂꯝꯂꯥꯟꯕꯅꯤ ꯈꯟꯈꯤꯅꯨꯡꯕꯨ ꯑꯩꯅ ꯎꯔꯨꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩꯅ ꯎꯔꯨꯕ ꯃꯤꯀꯨꯞꯇꯨꯗ ꯃꯇꯝ kaya ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯈꯜꯂꯛꯈꯤ ꯅꯪꯒꯤ ꯋꯥꯈꯜ ꯅꯧꯍꯧꯅ ꯂꯝꯂꯥꯟꯕꯅꯤ ꯈꯟꯈꯤꯅꯨꯡꯕꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯃꯨꯛ ꯑꯁ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯍꯣꯔꯦꯟ ꯇꯨꯝꯕꯗ ꯃꯪꯗꯁꯨ ꯇꯥꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯅꯨꯡꯁꯤꯕꯗ ꯅꯠꯇꯅ ꯏꯆꯦꯒꯤ ꯃꯁꯛꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯗꯒꯤ ꯏꯆꯦꯗ ꯑꯣꯟꯖꯟꯗꯅ ꯑꯩꯗꯤ ꯏꯆꯦꯁꯦ ꯌꯦꯡꯖꯔꯤꯁꯤꯗꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯂꯤꯟꯗꯥꯁꯦ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯗꯤ ꯑꯩꯁꯨ ꯑꯁꯨꯃꯥꯏꯅ ꯎꯅꯍꯟꯕ ꯐꯪꯍꯟꯔꯤꯁꯦ ꯍꯥꯏꯗꯤ ꯅꯪꯒꯤꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤꯅ ꯍꯥꯏꯌꯦ ꯆꯤꯆꯦꯅ ꯑꯗꯨꯒ ꯏꯆꯦ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯏꯆꯦꯅ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯕꯅꯤꯅ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯆꯪꯒꯦ ꯈꯟꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯤꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯦꯁꯄꯥꯏꯔꯤꯡ ꯍꯥꯏꯗꯣꯏꯔꯥ ꯀꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯌꯨꯠꯁꯤꯡꯁꯤꯗ ꯏꯆꯦꯒꯤ ꯑꯣꯏꯕ ꯃꯣꯠ ꯀꯔꯤ ꯂꯩ ꯑꯦꯗꯚꯥꯏꯁ ꯑꯣꯏꯔꯁꯨ ꯃꯦꯁꯦꯖ ꯑꯣꯏꯔꯁꯨ ꯊꯝꯕꯤꯔꯝꯃꯨ ꯌꯨꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯒꯤ ꯍꯩꯖꯕꯗꯣ ꯃꯤꯃꯥꯡꯗ ꯎꯠꯊꯣꯛꯄꯤꯕ ꯑꯗꯨꯒ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁꯄꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯊꯕꯛ ꯑꯃꯁꯦ ꯍꯥꯏꯗꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯇꯨꯡ ꯍꯜꯂ ꯆꯠꯄꯗꯨꯗꯤ ꯀꯅꯥꯝꯇꯅ ꯍꯟꯅꯤꯡꯕ ꯅꯠꯇꯦꯕ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯅꯕ ꯏꯁꯥꯁꯤꯅ ꯍꯣꯠꯅꯕ ꯀꯜꯂꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯁꯥꯃꯛꯁꯨ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯨꯂꯞ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦꯅ ꯈꯟꯖꯅꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯁꯨ ꯌꯥꯎꯖꯒꯦ ꯁꯣ ꯊꯧꯔꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯕ ꯇꯥꯔꯦ ꯀꯥꯏꯅꯅꯕ ꯌꯥꯊꯪꯗꯨ ꯂꯧꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒ ꯏꯆꯦꯒꯤꯁꯨ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯍꯣꯠꯅꯒꯦ ꯈꯜꯂꯤꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯍꯣꯠꯅꯕ ꯉꯝꯃꯒ ꯃꯥꯏ ꯄꯥꯛꯄꯗꯣ ꯑꯣꯏꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯂꯤꯟꯗꯥꯒꯤꯁꯨ ꯊꯕꯛ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯒꯦ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯁꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃो ꯑꯩꯈꯣꯏꯁꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯈꯜꯂꯒ ꯍꯥꯏꯇꯥꯔꯦ ꯑꯅꯧ ꯑꯅꯧꯕ ꯒꯦꯁ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯁꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯁꯤ ꯌꯨ ꯏꯟ ꯗ ꯅꯦꯛꯁ ꯚꯤꯗꯤꯑꯣ